ꯏꯁꯩ ꯑꯩꯒꯤ ꯀꯀꯥ ꯑꯔꯨꯜꯗ ꯏꯁꯄꯦꯁꯤꯌꯦꯜꯂꯤ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ. ꯏꯁꯩꯁꯤ ꯌꯥꯝ ꯇꯥꯡꯅ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯏꯁꯩ ꯑꯃꯈꯛ ꯑꯣꯖꯥ ꯅꯣꯡꯃꯥꯏꯊꯦꯝ ꯏꯕꯣꯝꯆꯥꯅ ꯁꯛꯄꯤꯈꯤꯕ ꯏꯁꯩꯅꯤ. ꯈꯨꯗꯣꯜ ꯇꯝꯖꯒꯦ. ꯏꯉꯥꯒꯤ ꯄꯨꯔꯅꯤꯃꯥ ꯍꯥꯏꯔꯤꯕ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯁꯛꯄꯤꯈꯤꯕ ꯏꯁꯩꯅꯤ. ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ. ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ. ꯑꯩꯒꯤ ꯆꯝꯂꯕ ꯃꯄꯣꯛꯁꯤꯅ ꯀꯔꯝꯅ ꯍꯦꯛꯇ ꯍꯋꯥꯏꯅ ꯂꯩꯔꯤꯉꯩ ꯀꯧꯔꯁꯤꯅꯤ. ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ. 누미당 와이기 당시 콘제나 누미당 와이기 당시 콘제나 거울이 보이는데 아이고 많았다. 난 꽃가이다나 낭부 농시도나 힝리버니 힝리버니. Thank you, what's up?